Allah ge thaujal dege khoi ilmgi matang da hadis kunthra suwa fawa khangmina khraba matungda ngasi de muka kunthra ma thoi de gina nifu suwa fawa khangmina rase kunthra ga ma thoi suwa hadis Hazrat Abu Huraira radhiyallahu anhu na hai aina Allah ge Rasul sallallahu alaihi wasallam dege taja huwe munna taw dunya amasung dunya da leiriba khudingmak Allah ge rahmat ge thap khragane Adum moinamak Allah ge jikar amasung Allah naksin nahan ba posak sing haibadi afav amal sing alim amasung talib ilma asina chingba sing aside Allah ge rahmat ge thapte kuntragani thoi suba hadis Hazrat Abu Bakr radhiyallahu anhu na hai aina Allah ge nabi sallallahu alaihi wasallam dage taj hawe nahak alim oyu natraga talib ilmu oyu natraga pukning changna ilmgi wa taba mi oyu natraga ilma amasung ilma leiba mi singbu nungsiba mi oyu makhal mari asin nataba manga suba makhalgi mi oiganu natrabade tak tumbo oigani manga suba makhal adude ilma amasung ilma leiba mi singdi yeknaba thambane kuntraga humdoi suba hadis Hazrat Ibn Masud radhiyallahu anhu na hai aina nabi sallallahu alaihi wasallam dagi taja huwe miyoi anida nattana kana gumba amada kalak mi hoba tawba yade haibade kari gumba amada kalak pa mi hoba yaram labade miyoi ani asidadi yaram gadabane amana Allah Ta'ala na mal chang marang kaina pina biriba amasung madubu Allah Ta'ala na yabi gadaba lambi singda kharis tawriba mi ani suban Allah Ta'ala na ilma pina biriba amasung ilm aduge matung ina faisla tawriba amasung atopada takpi tambiriba mini kunthra mari suba hadis Hazrat Umar bin Khattab radhiyallahu anhu na hai nong mai khoi Rasulullah sallallahu alaihi wasallam gi manakta famlame tanja adu di khang khang hodana nupa ama changsilak e nupa aduna set iliba firol adu nurok ngawi amasung koki samna musuk moi mahak ki fibam madu yenglaga mahak athapadagi lakpa mi summande aduga aikhoi gi manungdagi kana amatana mahak bu khangba su yaude mahak Madina da leiba mi sunnatte mahak Rasulullah sallallahu alaihi wasallam ga aduk matik naksinna haibadi mahak ki khuuga Rasulullah sallallahu alaihi wasallam gi khuuga paksinna famlame mahak ki makhut animak faigal animak ta thamlame masigi matungda mahak na hangat charake ya Muhammad Islam Karino haiba ingonda takpiyo Rasulullah sallallahu alaihi wasallam na khombirake Islam gi arkan singi manungdagi asine madudi nahak pukning amasung chinna Allah natana lakpada matik chab amata leite amasung Muhammad sallallahu alaihi wasallam Allah gi rasulni haine sakhi piyo namaz ada taw Ramzan thagi roza helu amasung kariguma baitullah ge hastaw bangam labadi hastaw masitar ganu padun hayraki adom na chumna haibire Hazrat Umar radhiyallahu anhu hai aikhoi nu padu dang ngaklammi maramdi kari amata khangdaba amugum wahang tawraga amuksu hanadagi khangbagumna chummi so hairi masigi tungda nupa aduna hayraki iman karino haiba ingonda takpiyo Rasulullah sallallahu alaihi wasallam na khombirage iman haibadi nahak Allah bu mahaki farista singbo mahaki lairik singbo rasul singbo amasung kayamat ki numit pu pungning chet na thajau amasung afafatta pum namaki maramda taqdira da thajaba thammo nupaduna hairage adom na marik chumna takpire makhata na mahak na hangjirage aingonda ehsan karino haiba takpiyo Rasulullah sallallahu alaihi wasallam na khombirage ehsan haibadi nahangna ibadat tawba matamda Allah Ta'ala bu mahangna uribani haina khallaga taw aduga wakhal asi nahak ngonda fawba ngamdragana Allah Ta'ala na nahak pudi uri haina wakhal taw masjigi tungda nupaduna amuk haizirage kayamat ki matangda ingonda takpiyo madu karamba matamda lakani Rasulullah sallallahu alaihi wasallam na haibirage masigi matangda di paukhom piriba mina wahang tawriba midagi hena khangba leite
Haibadi, hiram sidadi aisu nahakondagi hena khangde. Nupa aduna amuk haizrake, madugi khudam khardi takpiyo. Allah Rasul sallallahu alaihi wasallam na haibirake. Madugi khudam amana minai nupidage, mahaki akabu, mahazan bu poklakkane. Amasung ani suba khudam na makhong do khongup chapal tongningai leitaba. Sen na inaba firo leitaba miyoi sing. Lairaba sing amasung haming sen basing na awang ba building sing sabado athoi ahen tanarkane. Hazrat Umar radhiyallahu anhu hai. Nupa adu chatkre. Ay ngai haktang panthrame. Mahaki matang da ina Allah Rasul sallallahu alaihi wasallam da hangkhide. Madud Allah Rasul sallallahu alaihi wasallam masam na ingon da haibiraki. Umar naha khangbra. Wahang hanglam liba mi adu kanano. Ay nahangatsay. Allah amasung mahaki Rasul na hena khang. Rasulullah sallallahu alaihi wasallam na haibiraki. Mahak Hazrat Jibril alaihi salam ne. Nakoy da din tambi na bagidamak nakoy ginanatul laklam bane. Kanaba. Hadis asida haikiba kayamat ki khudam pandam singi manungdagi amana. Minay nupi sing na mahaki akabu. Mahazan bu pokani haibagi artha amana. Kayamat nakyada macha sing na mama mapagi yathang ilaktaba si yam khalakani haibane. Mamagi yathang injabi macha nupi sing fawbado. Mamagi yathang ilaklaroi. Makoina do mama do onkhatlaga hukum tawraklagane. Minay nupi da mahaki aka nupi na hukum tawbukum. Masibu Allah Rasul sallallahu alaihi wasallam na minay nupi na aka abu pokani haibirambane. Ani suba khudamgi arthana kayamat nakyada matik chadaba miyoi singi khutta mal marang kairakane. Makoina awang wa building sing sabada lamjen tanarklagani haibane. Kuntraga mga suba hadis. Hadrat Hasan rahmatullahi alayhi na hai. Rasulullah sallallahu alayhi wasallam na Bani Israel ginupa ani gi maramda makoy ani dugi manungdagi karamban hena favagi hanglame. Makoy ani madugi manungda amana alim ne. Mahak faraz namaz swalaga miyam buddin gi wafam sing tambi badal lele. Ani subadana nungthil roza hele. Aduga ahing chuppana ibadat tawraga lenjay. Rasulullah sallallahu alaihi wasallam na haibiraki. Faraz namaz swalaga miyam buddin tambi badal lele ba alim aduga. Nungthil roza tawraga ahing ibadat lele ba mi aduga changdam na badaw. Aiga na khoygi manungdagi khwaidagi hanthaba mi amaga matik magunda khetna badugumbane. Kuntraga taruk suba hadis. Hazrat Abdullah radhiyallahu anhu na hai. Allah Rasul sallallahu alaihi wasallam na haibirame. Quran tammu amasung miyam da tambiyo. Ilm tammu amasung miyam da tambiyo. Farazoibu hukum sing tammu amasung miyam da tambiyo. Maram di ay dunyadagi han khargane. Amasung Islam su ikui dana thangat khargani. Matam madudadi. Farazoibu hukum amagi matang da kanaguma miyoi ani na yetnarakum matam daw. Farazadugi maram da mayak seng na chumna takpiga da ba mi amma fawa phanglaroi. Kuntraga taret suba hadis. Hadrat Abu Umama Wahili radhiyallahu anhu na hai. Allah Rasul sallallahu alaihi wasallam na haibirame. Ho miyoi besa. Ilmubu amuk hanna thangatringay mamang da tamjahuro. Kuntraga nipan suba hadis. Hadrat Abu Huraira radhiyallahu anhu na hai. Rasulullah sallallahu alaihi wasallam na haibirame. Mu'min namana siraba matungda mahaki amal singdagi tattana sawab fangadaba amana. Atopada takpi tambiramba masung sandok lambi ilm adane. Ani subana afaba macha masu thamlambani. Ahum subana macha masu singna tilawat tawnaba Quran Sharif layraga thamlambani. Mari subana masjid sarambani. Manga subana musafir khana sarambani. Taruk subana turel pukhi khong na chingba tawraga thamlambani amasung taret subana hinglingay amasung kallingay daw. Siraba matungda lepa laytana sawab fangadaba mafamda sadqa tawrambani. Khudam moina waqfa tawramba asina chingba. Kuntraga mapan suba hadis. Hazrat Anas radhiyallahu anhu na hai. Allah Nabi sallallahu alaihi wasallam na karigumbu wafamba ma haibiba matamda. Miyam na bhapta na bagidamak ahum lak hanna haibi. Kanaba.
Masigi arthadi karigomba maruoibu wafum ama haibada miyam bahap takinaba fazana khanghunanaba ahumlaka hanna haibiramme. Nifusuba hadith. Hadrat Abdullah bin Amr bin As raziyallahu anhumana hai. Aina Rasulullah sallallahu alayhi wa sallam dagi taja huwe. Allah Ta'ala ne ilm bu aroiba zamana da thangat pigadawriba adu miyamgi thabak amasung brain dagi hekta maglaw thokkigadaba natte. Ilm thangat kigadawriba adugi mawong di ulma singbu mathang thangat kigani haibani. Alima mata layraktraba matam aduda miyamna jahil singbu luchingba semgani. Makoy da masala hangani amasung makoy na kariya mata khangdana fatwa pigani. Masigi fal oina makoy masa khakta lamang na batanatan atopa busu lamang na balambi da lamjingani. Nung Siraba italinaw sing ngasigi di asi fawdang khangminarasi. Matangi tangkak amada hadis tara amaga haibade nifuma thoy subadagi yankhay suba pawba amuk khangminasi. Nung Siraba italinaw sing na hadis sing asibu musalman italinaw pum namakta share tawbidun makoy busu khanghan baga saruk yabiyo. Allah Ta'ala na ikhoy khuding mapu hai zakriba hadis kara asida amal tawbung bagi pangal thawna adu pinabi oy sano.